Incredible Story Manipur na ngasisu 2012 ta release tawkhiba adventure fantasy da base tawba Life of Pi gi movie puduna laksari. Movie asina fangkhiba rating khara pallabada IMDb rating da 10 gi manungda 7.9, Rotten Tomatoes da 86%, Metacritic da 79%, Google users na 88% like pikhiba movie amani. Life of Pi hairiba movie asi 2013 gi matamda award 15 gi mathakta fangkhiba yamna fajaraba movie amani. Fare adudi mayam movie asigi samlapa wari pandabida movie romda oina mai onsilasi. Movie asina horakpada aikhoida film asigi main character Pai Paten Canada da leiba adu aikhoida ulai mahaki manakta writer amana mabu unanabagi damak laami. Hairiba writer asina sahi ani gi mamangdagi mahakna larik amabu phongnaba kanna honaribani adum oinabak mahak mana iriba sing adu sahi ani honarabasu kari amata mai pakpa ngamlamde maram asidagi mahakna honajarakhiba irakhiba mayam adubu loina sagaiduna huntoklamlaba matungda Pai gi manakta Paibu unanabagi damak laklibani. Pai gi mamana writer asigi mafamda asumna hairami madudi Pai gi manakta yamna pukning huningai oiraba wari fajaba ama leibani karigumba nahakna wari asi iba taragadi nahak sungsoi soidana afawba writer ama soidana oigani aduga karigumba nahakna wari asi fajana taba loiraba matungda isor lei haibasi nahakna su soidana thajarakani haiduna writer adugi mafamda Pai gi mama aduna haiduna Pai gi manakta tharakhibani. Writer adugi wahising adu taba loiraba matungda Pai na writer adugi mafamda asumna hairai hoi chumi aigi ifamda wari yamna fajaba ama lei adubu wari asi nahakna taba matamda thajagadra thajaroidra haiba adudi aina khangdre adubu aina nangi nafamda aigi wari asibu libadi ngamgani haiduna writer adugi mafamda Pai na hairami. Pai na makhata na writer adugi mafamda asumna hairami aina sahi kayagi mamangdagi Richard Parker gi maramda kanagumba miyoi amata da wari saraktri asumna hairaba matungda thokhiba thaudok khudingmak Pai na writer adugi mafamda loina liba horai aduga mamangda thokhiba flashback ki sinda aikhoida uba fangi. Matam asida Pai asi aduki matik pi aduga matam asida magi maming asi Pising Paten haina kawi. Magi maming asi swimming pool amadagi lauduna thonkhiba mamingni aduga magi skunda magi maming asibu mamanabasingna aduki matik noknabirami. Skul aduda tamliba magi mamanabasingna magi maming asibu Pising Paten haiduna kaurami. Pising haibadi mapan thokpa toilet tawba haibani. Skunda taminariba mamanabasing aduna magi mafamda asumna laknarakpa aduda mahak aduki matik mathwai nungairamde maram asidagi magi maming Pising Paten haiba asidagi masana Pai Paten haiduna onthokjarami. Asigi matungdagi magi maming asi mayamna haujikti Pai haiduna loina khangnarami. Pai Paten Hindu family amada poami adum oinamak mahakna leiriba isor khudingmak loina nungsirami. Maram asina mahakna Christianity, Islam, Hindu pumnamakpu mahakna loina thajarami. Asina maram oiraga Pai na church chatli Islam su khorami aduga lai su khoramami. Hairiba thabaksing asida Pai gi mapanadi Pai na tawriba thabak asibu yaninglamde adum oinamak Pai gi mamanadi masana tawriba thabak asida support tawrami. Pai gi mapana Pai gi mafamda asumna hairami dharma haibasi karisu leiba nate dharma da aikhoina thajabagi karisu kanaba leite haiduna Pai gi mafamda Pai gi mapana gyan tanaba hairami. Makhoina leiriba mafam asida Pai gi mapagi sa useksingi leifam zoo ama leirami. Hairiba zoo asida yamna fajaraba sa kai kaya ama leirami aduga leiriba sa sing adugi marakta Bengali kai amasu yaurami. Mafam asida leiriba kai asigi maming Richard Parker kaurami. Tasengna makti Richard Parker hairiba asi kai asibu pharakhiba misak adugi mamingni. Kai asina piklingai matamda turen khongban amada kai asina ising thakpa lakpa matamda mahakna kai asibu mafam adudagi phahobani aduga kai asigi maming Thirsty haiduna thonkhibani. Adum oinamak kai asibu zuda porakpa matamdagidi kai asigi maming asi sadanba asigi mamingda oina onthokhirami. Haibadi sadanba adugi mamingna Thirsty haiduna mayamna khangnarami aduga Richard Parker haiduna kai asibuna sadanba adugi mamingdo oina khangnarami. Adubu mafam aduda leiriba miyamna kai asibu Thirsty kawi haiba asi loina khangnarai adum oinamak magi maming asi mayamna adumak Richard Parker haiduna kaunarami. Pai na sahi 12 surakpa matamda Richard Parker bu Pai gi makhutmangna sadong ama pijaba pamlammi. Matam maduda Richard Parker su Pai na piriba chanaba sadong adubu chanaba tawrami. Asumna leiringai matam maduda Pai gi mapa changsilaktuna Pai bu mafam madudagi singthoami aduga Pai gi mafamda aduki matik yamna thina ngangammi. Pai gi mapana Pai gi mafamda para ama tambirage haiduna Richard Parker asibu kayamuk yamna sathibage haibadu Pai gi mafamda utnabagi damak Richard Parker bu phajanduna thamliba sarang adugi mama
ꯃꯃꯥꯡꯗ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯆꯥꯔꯗ ꯄꯥꯀꯔ ꯑꯗꯨ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯆꯣꯡꯁꯜꯂꯛꯇꯨꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯔꯤꯆꯥꯔꯗ ꯄꯥꯀꯔꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯥꯏ ꯆꯍꯤ 13 ꯁꯨꯔꯦ꯫ ꯆꯍꯤ 13 ꯁꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯅꯟꯗꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯅꯟꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯄꯥꯏꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔꯒꯤ ꯃꯇꯝꯗ ꯄꯥꯏꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯦꯅꯦꯗꯥꯗ ꯍꯣꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯀꯦꯅꯦꯗꯥꯗ ꯍꯣꯡꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯅꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯖꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯖꯨ ꯑꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯏꯒꯤ ꯃꯄꯥ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯅꯦꯗꯥꯗ ꯆꯠꯄꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯏꯒꯤ ꯃꯄꯥꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯆꯠꯇ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯀꯅꯤ, ꯑꯗꯨꯒ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯦꯅꯦꯗꯥꯗ ꯁꯨꯝ ꯍꯣꯡꯂꯒ ꯂꯩꯔꯒꯗꯧꯕꯅꯤ꯫ ꯀꯦꯅꯦꯗꯥꯗ ꯑꯩꯈꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯏꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯄꯥꯏꯒꯤ ꯃꯌꯥꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯦꯅꯦꯗꯥꯗ ꯆꯠꯄ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯗꯤ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯣꯝꯗꯣꯝ ꯃꯊꯟꯗ ꯍꯤꯡꯖꯕ ꯉꯝꯕ ꯃꯇꯥꯡꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯄꯥꯏ ꯑꯃꯗꯤ ꯑꯅꯟꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯅꯟꯗꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯄꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯑꯅꯟꯗꯤꯅ ꯄꯥꯏꯒꯤ ꯃꯈꯨꯠꯇ ꯂꯪ ꯑꯃꯁꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ꯫ ꯄꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥ ꯉꯥ ꯆꯥꯔꯝꯗꯦ, ꯑꯗꯨꯒ ꯄꯥꯏꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥ ꯉꯥ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯖꯍꯥꯖ ꯑꯁꯤꯗ ꯁꯥ ꯉꯥ ꯌꯥꯎꯗꯕ ꯆꯥꯅꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯇꯕꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯌꯥꯏ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯗꯤ ꯖꯍꯥꯖꯀꯤ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯈꯔ ꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯂꯨꯞꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨ ꯂꯨꯞꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯄꯨ ꯁꯦꯐꯇꯤ ꯕꯣꯠ ꯑꯃꯗ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯃꯅ ꯂꯥꯏꯐ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯁꯟꯕꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯗꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯁꯦꯡꯅꯃꯛꯇꯤ ꯄꯥꯏ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯌꯥꯎꯗꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯖꯍꯥꯖ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯅ ꯁꯦꯐꯇꯤ ꯕꯣꯠ ꯑꯗꯨꯗ ꯃꯊꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯍꯥꯖ ꯃꯊꯛ ꯑꯗꯨꯗꯒꯤ ꯖꯦꯕ꯭ꯔꯥ ꯑꯃ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯖꯦꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯅ ꯇꯣꯡꯂꯤꯕ ꯕꯣꯠ ꯃꯆꯥ ꯑꯗꯨꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯜꯂꯝꯕ ꯃꯈꯣꯏꯒꯤ ꯕꯣꯠꯀꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯊꯛ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯖꯦꯕ꯭ꯔꯥ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯑꯔꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯏꯅ ꯃꯤ ꯑꯃ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯐꯇꯤ ꯕꯣꯠ ꯑꯗꯨꯗ ꯌꯥꯎꯕ ꯇ꯭ꯌꯨꯕ ꯑꯃꯕꯨ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯅ ꯂꯪꯉꯝꯃꯤ, ꯃꯔꯝꯗꯤ ꯇ꯭ꯌꯨꯕ ꯑꯗꯨꯗ ꯇꯧꯗꯨꯅ ꯃꯍꯥꯛ ꯁꯦꯐꯇꯤ ꯕꯣꯠ ꯑꯁꯤꯗ ꯀꯥꯔꯛꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯅ ꯃꯤꯅꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯤꯆꯥꯔꯗ ꯄꯥꯀꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯖꯨꯗ ꯂꯩꯈꯤꯕ ꯕꯦꯡꯒꯥꯂꯤ ꯀꯩ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯀꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯅꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯊꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯀꯩ ꯑꯗꯨ ꯄꯥꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯔꯤꯆꯥꯔꯗ ꯄꯥꯀꯔꯅ ꯍꯤ ꯑꯗꯨꯗ
ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯄꯥꯏ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯣꯡꯊꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯏꯔꯣꯏꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯏ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯤ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯔꯝꯃꯤ꯫ ꯄꯥꯏꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯔꯤꯆꯥꯔꯗ ꯄꯥꯀꯔ ꯑꯗꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯌꯥꯎꯔꯛꯈꯤꯕ ꯖꯦꯕ꯭ꯔꯥꯗꯨ ꯈꯛꯇꯃꯛ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯗꯨ ꯄꯥꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯔꯣꯏ, ꯃꯔꯝꯗꯤ ꯉꯁꯥꯏ ꯖꯍꯥꯖ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯦꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯠꯂꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯕꯥꯔꯇꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯁꯤꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯅ ꯍꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯨꯏ ꯃꯥꯟꯕ ꯍꯩꯅꯥ ꯀꯧꯕ ꯖꯤꯕ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯩꯅꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯄꯥꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯗꯝꯕꯨꯔꯒꯨꯝꯕ ꯐꯤ ꯑꯃꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯄꯥꯏꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯩꯅꯥ ꯑꯁꯤ ꯇꯨꯝꯕꯒꯤ ꯒꯨꯂꯤꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯥꯁꯤꯡ ꯑꯁꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯇꯨꯝꯅꯕ ꯒꯨꯂꯤ ꯄꯤꯖꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯄꯤꯖꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯁꯃꯨꯗ꯭ꯔꯗ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯊꯛꯇ ꯍꯥꯏ ꯍꯨꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯀꯟꯈꯠꯂꯛꯇꯨꯅ ꯇꯨꯝꯕꯒꯤ ꯒꯨꯂꯤ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯂꯣꯏꯔꯛꯇꯨꯅ ꯄꯥꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯩꯅꯥ ꯑꯗꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯏ ꯗꯝꯕꯨꯔꯅ ꯂꯩꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯤ ꯍꯣꯟꯅꯕ ꯅꯧ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯗꯨ ꯄꯥꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯗꯝꯕꯨꯔ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯉꯝꯂꯝꯗꯦ꯫ ꯍꯩꯅꯥ ꯑꯗꯨꯅ ꯗꯝꯕꯨꯔ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯒꯤ ꯃꯈꯨꯠꯇ パイꯔꯤꯕ ꯅꯧ ꯑꯗꯨꯅ ꯃꯁꯥꯕꯨ ꯗꯤꯐꯦꯟꯁ ꯇꯧꯖꯗꯨꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯃꯈꯥꯗ ꯏꯟꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯝꯄꯥꯟꯖꯤ ꯑꯃ ꯂꯐꯣꯏ ꯂꯐꯥꯡ ꯆꯕꯨꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯊꯈꯤꯕ ꯑꯗꯨ ꯄꯥꯏꯅ ꯎꯔꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨ ꯄꯥꯏꯅ ꯎꯕ ꯃꯇꯝꯗ ꯄꯥꯏꯅ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯄꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯁꯨ ꯄꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨ ꯄꯥꯏꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯕꯨ ꯇꯧꯗꯨꯅ ꯍꯤꯒꯤ ꯃꯊꯛ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯏꯒꯤ ꯍꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯦ, ꯍꯩꯅꯥ, ꯄꯥꯏ, ꯖꯦꯕ꯭ꯔꯥ ꯑꯃꯗꯤ ꯆꯤꯝꯄꯥꯟꯖꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯍꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤꯗ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯗꯤ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯂꯐꯣꯏ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯥꯒꯤꯗꯤ ꯆꯥꯅꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥ ꯉꯥ ꯆꯥꯕ ꯖꯤꯕ ꯑꯣꯏꯕꯅꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯩꯅꯥꯅ ꯖꯦꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯑꯍꯤꯡ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯍꯩꯅꯥꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯤ ꯑꯗꯨꯗꯒꯤ ꯊꯤꯟꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯆꯩ ꯑꯃꯗ ꯌꯥꯎꯔꯤꯕ ꯇ꯭ꯌꯨꯕ ꯑꯃꯗ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯕ ꯄꯣꯠꯆꯩ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯇꯥꯎꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯁꯦꯝꯃꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯇꯥꯎꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯍꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯥꯅ ꯁꯦꯝꯂꯤꯕ ꯏꯁꯤꯡꯗ ꯇꯥꯎꯅꯕ ꯄꯣꯠꯁꯛ ꯑꯁꯤ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯃꯉꯥꯏꯔꯦ, ꯄꯥꯏ, ꯆꯤꯝꯄꯥꯟꯖꯤ ꯑꯃꯗꯤ ꯍꯩꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦ꯫ ꯖꯦꯕ꯭ꯔꯥꯕꯨꯗꯤ ꯍꯥꯟꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯅ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯇꯥꯎꯕ ꯌꯥꯕ ꯄꯣꯠ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯗꯨ ꯗꯝꯕꯨꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯤꯝꯄꯥꯟꯖꯤ ꯑꯃꯗꯤ ꯍꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯤꯝꯄꯥꯟꯖꯤꯅ ꯍꯩꯅꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯆꯤꯝꯄꯥꯟꯖꯤꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯍꯩꯅꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯩꯅꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨꯁꯨ ꯍꯩꯅꯥꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯤꯝꯄꯥꯟꯖꯤ ꯑꯗꯨꯕꯨ ꯄꯥꯏꯅ ꯀꯟꯕ ꯉꯝꯍꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯣꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯁꯠꯇꯣꯛꯇꯨꯅ ꯍꯩꯅꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯩꯅꯥ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎ
ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯗꯝꯕꯨꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯉꯁꯥꯏ ꯃꯈꯩ ꯗꯝꯕꯨꯔ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯩꯅꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯅ ꯄꯥꯏꯒꯤ ꯃꯊꯛꯇꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯃꯁꯥꯅ ꯁꯥꯖꯈꯤꯕ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯅꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯥꯅ ꯁꯥꯖꯈꯤꯕ ꯏꯁꯤꯡꯗ ꯇꯥꯎꯅꯕ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯅ ꯃꯁꯥꯅ ꯁꯥꯖꯔꯤꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤ ꯑꯆꯧꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯔꯤꯅ ꯇꯧꯗꯨꯅ ꯍꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯍꯤ ꯃꯆꯥ ꯃꯁꯥꯅ ꯁꯥꯖꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯁꯨ ꯄꯥꯏ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯏ ꯍꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯍꯤ ꯑꯆꯧꯕ ꯑꯗꯨꯗ ꯀꯥꯈꯠꯄ ꯌꯥꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯤ ꯑꯆꯧꯕ ꯑꯗꯨꯗ ꯀꯥꯔꯨꯕ ꯇꯥꯔꯒꯗꯤ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯤꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯅ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯤ ꯑꯗꯨꯗ ꯀꯥꯕ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯍꯤ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯅꯕ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯕꯤꯗ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯇꯧꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯍꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯐꯇꯤ ꯕꯣꯠ ꯑꯗꯨꯗꯒꯤ ꯄꯥꯏꯅ ꯃꯦꯅꯨꯑꯦꯜ ꯕꯨꯛ ꯑꯃꯗꯤ ꯆꯥꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯐꯪꯉꯝꯃꯤ꯫ ꯃꯦꯅꯨꯑꯦꯜ ꯕꯨꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯂꯝꯃꯨꯛꯅꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯅꯁꯥꯕꯨ ꯀꯟꯖꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯦꯞ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯃꯦꯞ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯏꯁꯣꯔ ꯅꯪꯅ ꯑꯩꯕꯨ ꯁꯦꯝꯕꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯀꯟꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯄꯥꯏ ꯃꯁꯥꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯏ, ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯪꯐꯥꯟꯒꯤ ꯂꯝꯗ ꯌꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯥꯖꯔꯤꯕ ꯍꯤ ꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯀꯔꯤꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯃꯕꯨ ꯂꯧꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯕꯨ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯆꯞ ꯆꯥꯅ ꯂꯦꯞꯄꯝꯃꯤ꯫ ꯄꯥꯏꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯅ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯣꯡꯊꯗꯨꯅ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅꯤ꯫ ꯍꯤ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕ ꯆꯤꯝꯄꯥꯟꯖꯤ, ꯍꯩꯅꯥ ꯑꯃꯗꯤ ꯖꯦꯕ꯭ꯔꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯇꯥꯔꯒꯗꯤ ꯄꯥꯏꯒꯤ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕ ꯕꯥꯇꯤꯜ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯊꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯨꯏꯁꯦꯜ ꯑꯃꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯨꯏꯁꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯁꯨ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯄꯥꯏꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯄꯥꯏꯅ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯄꯥꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯈꯪꯕꯅ ꯃꯍꯥꯛꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯥ ꯃꯆꯥ ꯑꯃꯠꯇꯁꯨ ꯄꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯑꯗꯨ ꯇꯁꯦꯡꯅꯃꯛꯁꯨ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯁꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯆꯣꯡꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯆꯥꯠ ꯄꯥꯀꯔ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯃꯆꯥ ꯑꯃꯠꯇꯁꯨ
ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯄꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯄꯥꯏꯒꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯥꯏ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯕ ꯃꯑꯣꯡꯗ ꯍꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯔꯦ, ꯑꯗꯨꯒ ꯄꯥꯏꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯦ꯫ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯂꯩꯕ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯀꯥꯔꯛꯀꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯤ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯊꯥꯡꯀꯠꯂꯝꯕ ꯁꯤꯡꯖꯪ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯅ ꯍꯤ ꯑꯗꯨꯗ ꯎꯕꯥꯛ ꯑꯃꯕꯨ ꯌꯥꯟꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯎꯕꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨ ꯍꯤ ꯑꯁꯤꯗ ꯀꯥꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯒ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯪꯊꯗꯨꯅ ꯍꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯍꯤ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯀꯥꯈꯠꯄ ꯉꯝꯈ꯭ꯔꯦ, ꯑꯗꯨꯒ ꯄꯥꯏꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯂꯤꯆꯥꯠ ꯄꯥꯀꯔ ꯃꯁꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯣꯛꯇ꯭ꯔꯤ꯫ ꯄꯥꯏꯗꯤ ꯁꯦꯐꯇꯤ ꯕꯣꯔꯗ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯆꯥꯠ ꯄꯥꯀꯔ ꯁꯥ ꯉꯥ ꯆꯥꯕ ꯖꯤꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯉꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯑꯗꯨꯗ ꯌꯦꯠꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯉꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯑꯗꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯄꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥ ꯉꯥ ꯆꯥꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯍꯥꯛ ꯁꯥ ꯉꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯥꯠꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯥꯒꯠꯆꯔꯤ ꯏꯁꯣꯔ ꯕꯤꯁꯅꯨ, ꯅꯍꯥꯛꯅ ꯉꯥꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯥꯅ ꯍꯥꯠꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯏ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯆꯧꯕ ꯉꯥ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯥꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯉꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯉꯝꯃꯤ꯫ ꯄꯥꯏꯒꯤ ꯍꯤ ꯃꯆꯥ ꯃꯁꯥꯅ ꯁꯥꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯤꯡꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯂꯣꯏꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯥꯏꯒꯤ ꯃꯐꯝꯗ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯄꯥꯏꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯍꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯕꯨ ꯂꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔꯗꯤ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯥꯏꯅ ꯍꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯁꯨ ꯗꯝꯕꯨꯔ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯒꯤ ꯃꯁꯥꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯄꯥꯏꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯄꯥꯏꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯈꯥꯗ ꯇꯥꯔꯤꯕ ꯉꯥ ꯑꯗꯨꯕꯨ ꯄꯥꯏꯅ ꯈꯨꯝꯀꯠꯇꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯁꯤ ꯅꯪꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯪꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯉꯥ ꯑꯗꯨꯕꯨ ꯑꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯉꯥ ꯑꯗꯨ ꯄꯥꯏꯕ ꯉꯝꯕ ꯃꯁꯥ ꯄꯥꯟꯕ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯉꯥ ꯁꯪꯒꯨ ꯑꯃ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯁꯪꯒꯨ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯄꯥꯗꯁꯨ ꯉꯥ ꯀꯌꯥ ꯑꯃ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯄ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯉꯥ ꯑꯆꯧꯕ ꯑꯗꯨꯕꯨ ꯂꯤꯆꯥꯠ ꯄꯥꯀꯔꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯉꯥꯅꯤ ꯍꯥꯏꯗꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯐꯝꯗꯒꯤ ꯃꯥꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯨꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯁꯨ ꯑꯆꯧꯕ ꯉꯥ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯄꯥꯏ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ
ꯑꯣꯏꯗꯨꯅ ꯄꯥꯏ ꯉꯥ ꯑꯍꯤꯡꯕ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯅꯕꯒꯤꯗꯃꯛ꯫ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯁꯤ ꯊꯝꯕ ꯉꯝꯂꯕꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤ ꯃꯊꯛ ꯑꯁꯤꯗ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯤ, ꯃꯔꯝꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯒ ꯁꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯁꯥꯅ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯄꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯃꯁꯥꯒꯤꯗꯃꯛ ꯁꯥꯖꯕ ꯍꯤ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯆꯦꯟꯊꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯏꯒꯤ ꯃꯐꯝꯗ ꯂꯤꯆꯥꯠ ꯄꯥꯀꯔꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯖꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯆꯥꯠ ꯄꯥꯀꯔꯁꯨ ꯍꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗꯅ ꯍꯤꯞꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯄꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯆꯥꯠ ꯄꯥꯀꯔ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯄꯥꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯏꯊꯠ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯁꯨꯖꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯖꯪꯒꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯈꯔꯕꯨ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯃꯍꯥꯛꯅ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯦꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯄꯥꯏꯅ ꯀꯨꯝꯗꯨꯅ ꯃꯁꯥꯕꯨ ꯏꯔꯣꯏꯗꯨꯅ ꯃꯁꯥꯕꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯆꯥꯠ ꯄꯥꯀꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯦꯔꯣꯏ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯨꯅ ꯆꯥꯔꯒ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯊꯜꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏ ꯃꯥꯅ ꯇꯨꯝꯅꯕꯒꯤꯗꯃꯛ ꯎꯒꯤ ꯃꯊꯛ ꯑꯃꯗ ꯃꯥꯅ ꯇꯨꯝꯅꯕ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯦꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯎꯒꯤ ꯃꯊꯛꯁꯤꯡꯗ ꯂꯣꯏꯅ ꯀꯥꯈꯠꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯄꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯏꯁꯤꯡꯒꯤ ꯃꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯍꯦꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯍꯦꯛꯏꯕ ꯑꯗꯨꯗꯤ ꯂꯩ ꯑꯣꯏꯔꯝꯗꯦ꯫ ꯂꯩ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯌꯥ ꯑꯃꯕꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯊꯨꯡꯂꯨꯔꯤꯕ ꯏꯊꯠ ꯑꯁꯤ ꯃꯤꯑꯣꯏꯕꯕꯨ ꯆꯥꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯏꯊꯠ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯦꯁꯤꯗ ꯑꯃꯗꯤ ꯌꯥꯝꯅ ꯄꯣꯏꯖꯅꯁ ꯑꯣꯏꯔꯕ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯇꯥꯎꯈꯠꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯠꯊ ꯄꯨꯝꯊꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯆꯥꯠ ꯄꯥꯀꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯗ ꯆꯠꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯊꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯎꯒꯤ ꯃꯊꯛ ꯑꯃꯗꯤ ꯖꯍꯥꯖꯀꯨꯝꯕꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯊꯠ ꯑꯁꯤ ꯁꯥꯏꯍꯤꯡ ꯆꯥꯕ ꯏꯊꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯏ ꯃꯐꯝ ꯑꯗꯨꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯕꯒꯤꯗꯃꯛ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯍꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯍꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯤ ꯑꯗꯨꯗ ꯍꯥꯞꯄꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯐꯥꯎꯕ ꯌꯧꯅꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯏꯊꯠ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯨꯏꯁꯦꯜ ꯑꯗꯨꯕꯨ ꯈꯣꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯆꯥꯠ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯤꯆꯥꯠ ꯄꯥꯀꯔꯁꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯏꯅ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯏꯊꯠ ꯑꯁꯤꯗ ꯊꯅꯝꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯤꯆꯥꯠ ꯄꯥꯀꯔ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯤꯆꯥꯠ ꯄꯥꯀꯔꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯆꯥꯠ ꯄꯥꯀꯔ ꯑꯃꯗꯤ ꯄꯥꯏ ꯃꯈꯣꯏ ꯑꯅꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯃꯕꯨ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠ
khongchat ama laklaba matungda uchinna Mexico gi samudra torbanda makhoi yaurami makhoi ani na hidagi kumlaklaba matungda Richard Parker jangan gi maikai tamna chatkirami pai su waraduna laingoi gi mathak aduda mahak tumduna leirami aduga paina Richard Parker na jangan gi maikai tamna chatkriba aduda munna yengduna leirami aduga pai gi wakhandasu asumna khalami madudi Richard Parker na jangan gi maikai aduda changdringai gi mamang magi maikaida amuktangdi yengamgani haiduna magi wakhanda khalami adum oinamak paina khaliba adugi ona tainabada Richard Parker adudi paigi maikaida amuk hana yengamdabida jangan gi maikai aduda adumak maning makhatamna sakhirami mana khaluriba asigi ona tainabada Richard Parker na torokpa asida mahak matang asida mathwai yamna nungairamdi aduga pai mafam asida angang masa amagum yamna kapami matam aduda mafam aduda miyoi khara laktuna paibu mafam adudagi thangduna puraga chatkirami asigi matungdagi flashback ki sin asidagi amuk hojik present day da Canada da leiba pai patenda amu ulai aduga pai patenna writer adugi mafamda asumna hairami aina karigumba isorbu thajaramdraba amadi isorna aigi mating panglamdrabadi ai hojik leiriba asigumna kaidongnungda leiba ngamlamloi aduga aina sahing chaba ithat aduda karigumba yoramdaba taragadi aigi punsi asi kari oigani haiba aina khangamde aduga karigumba aina numidangi matam aduda ithat aduda ya adu thengnaramdaba taragadi ai punsi supa ithat aduda leiduna mafam aduda aigi punsi asi manglamgani aduga matam pumbada isorna aibu sanabiduna lei maram aduna ithat aduda aibu pubiduna ngaihaktang oirabasu ithat aduda pothaba phangankhibani asigi matungdagi isorna aigi khongchat adubu maipaknabagi damak mamanglomda changsinnaba ingit ama pikhibani aduga karigumba aigi inakta Richard Parker leiramdaba taragadi aina hingningbagi wakhal asisu phauramdaba jai adubu khwaidagi thamoi soklibadi nahakna kanagumba amada aroibo oina thengnabagi mikup aduda kainarasi haina haiba fawba ngamdabasini haiduna hairami aduga paina amuk makhatana asumna hairai aigi ipana aigi ifamda tambiramba singaduna aina hojik fawba hingduna mafam adudagi maipakna lakpa ngamkhibani aduga Richard Parker gi mafamda aina karigumba mafam asidagidi aikhoi ani karisu tawraroi sep oirani haiba fawba phangdaba asini aina khwaidagi nungaitriba asi matam aduda writer aduna paigi mafamda asumna hairai aidi nangna liriba wari asida thajaba ngamdaba wari kaya ama yauri haiduna hairami matam aduda paina writer adugi mafamda asumna hairami aikhoina tongakhiba jahas adudagi hinglakhiba asi ai khaktani makhoi khudingmakti jahas aduna kaiba matam aduda loina samudragi ironungda lukhrabani adugi matung Japan gi shipping company na aigi inakta miyoi anibu aiga wari sananabagi damak tharakhi makhoina insurance ki damak wahang kaya ama aigi ifamdagi record lokhatba lakhibani adubu wari pumba aina makhoigi mafamda liba matamda makhoina kari amata aigi wari singasi thajaramde matam aduda lakhiba miyoi ani duna aigi ifamda asumna hairakhi mayamna tabada thajaba yaba wari ama lira o haiduna makhoi anina aigi ifamda hairakhi matam aduda aina hairiba sing adu makhoina thajadrabanina aina su makhoigi mafamda samjin sajinba wari amabu lirami adugi matungdagi samjin sajinba wari adubu mayamna su loina khangnakhirami aduga samjin sajinba wari adugi record amabusu aigi inakta hojiksu leiri haina paina writer adugi mafamda hairami asigi matungda paina magi manakta leiba record copy adubu writer adugi mafamda pirami aduga paina writer adugi mafamda asumna hangami nangdi karamba makhangi wari ne hena nungai haiduna writer adugi mafamda hangami matam aduda writer aduna hairai ahanbagido kai yawbado aduni hena nungai haiduna hairami matam aduda painasu magi wari adubu thajabibagi damak thagachari haiduna hairami matam aduda writer aduna amuk makhatana hairai nangi wari asibu aigi ifamda ihangadra haiduna writer aduna paigi mafamda hangami matam aduda paina asumna khumai karigi ihaloi adubu inabagi damaktani nangbo aigi inakta aikhoigi mamana tharakliba se haiduna writer adugi mafamda khumami asumna makhoina leiringai matam aduda paigi family bu mafam aduda sangla ami writer amadi paigi family makhoi mafam aduda sakhangna halami haujikti pai mafam asida mahak luhonge aduga mahaki masasu leire khudongthiba thodok aduda paigi family loina kainakhre adum oinamak haujik pai magi anouba family amaga yamna nungaina leirami matang asi ullaba matungda yamna nungairaba movie asi matang swaida loishinkhirami